Lakhipur online puthokjaba May ki tang ani ningthaukabe numit ki Khomjinba Pao tabirase. Ahanbada maruoiba pau. Kasar Thangta Association asil langtuna chatharakiba mangasuba Kasar District Thangta Championship ki manamathum yenthokpagi thoram pangthokre. Lakhipur Municipal Board ki mikhalda handakta mai paklakhraba Mineral Kantidas pu chairman aduga Leisungbam Robindra bu vice chairman oina khankre. National Highway Contractorate ki chingya lekai jiri taba lambi gi nakanda Thangal General gi mapung phaba mitam ama khilagani. Karate Championship da Nganghom Arnabna gold medal laurakre amasung Inunganbi Manipuri Dance Academy na tha ama chupna pangthorakpa Gosari lagi workshop luisenkre. Haujik mapungai papau tabirasi. Kasar District Thangta Association asil langduna Silchar gi DSA Indoor Stadium da numidini chupna chatharakiba Mangasuba Kasar District Thangta Championship 2022 ngarang Megitang amada luisenkre. Lakhipur Thangta Academy na gold 38, silver 9, bronze 3 phangduna team champion oikre. Eastern Sonai Thangta Academy na gold 38, silver 3, bronze 5 phangduna runners up taki aduga Thangta Martial Arts and Cultural Association Sonai na gold 12, silver 3, bronze ama phangduna ahum subada leikhi haina championship asigi publicity in charge A Bikramjit na phongdorakli. Loisenbagi manamathum yenthokpagi thoramda organizing committee ki chairman Sri Purnendu Das, Asian Games medalist Sri Joydip Das, Silchar ki MLA Sri Dipayan Chakraborty, Lakhipur ki MLA Sri Kausik Rai, MDC ki chairperson Srimati Rina Singh, Krira Bharati ki president Vivek Poddar, FIFA ki referee Minal Kanti Rai, Kasar Swimming Association ki joint secretary Arup Chaudhuri, AGP secretary Sujit Dev, Assam University Silchar ki linguistic HOD Khomujam Dhiren, Assam Thangta Association ki president W Binoy Kumar, Kasar BJP Sports Cell ki convener Sudarshan Chaudhuri, Krira Bharati ki secretary Pinku Ranjan Pal na chingba miyoi singna mathang setna president special guest of honor oina saruk yakhi. Thauramga mari lenana wangang laduna Lakhipur ki MLA Sri Kausik Raina Thangta asibu Assam Olympic ta affiliate oinana ba hakna soidanama ki honagani haiki. Loinana Kasar Thangta Association da lupa lakh ama piragani hainasu mahakna phongdokhi. Matungda fencing da international player oiribi Lakhipur ki Tolen Khundagi Thaudam Kabita da mahaki makhataba training program gi damak CM Relief Fund dagi lupa lakh ama ki check khusinakhi. MLA Sri Dipayan Chakraborty nasu Kasar Thangta Association da lupa lising kun gi mateng pikhi. Championship asibu mai pakna pangthokpada saruk yakhiba player sing, academy gi coach sing amasung manager sing loinana guardian sing gi maphamda organizing committee gi maigei dagi Purnendu Das, KH Budhachandra, L Syamol Kumar Singh, Pinku Singh, Abdul Matlib, Anil Kumar Singh amasung Dijendra Singh na harau tayamba phongdorakli. Kasar Jila ki Lakhipur Municipal Board ki mikhalda handakta mai paklakhraba Mineral Kantidas bu chairman aduga Leisungbam Robindra bu vice chairman oina khankre. Ward number 8 tagi karakhiba Mineral Kantidas ki ming chairman phamgi damak Gunjon Korna propose tawki aduga Sangita Nakna sawatkhi. Asomda Ward number 9 tagi karakhiba Leisungbam Robindra ki ming vice chairman ki phamgi damak Ward number 5 ki Rupa Setri amadi Ward number 3 gi Kailani Dattana propose tawki aduga Ward number 7 gi Ajanta Dev amadi Ward number 1 gi Sompadas na sawatkhi. Ngarang nongthilda Lakhipur ki SDO Sudipnath SCS ki maphamda nomination cherol pisinki. Ngasi Megitang ani numit yungba pung 12 da Lakhipur ki Earl Higher Secondary School ki lampak ta pangthokadaba thoramda wasak lobagi thoram pangthoklagani. Thoram asida Silchar ki MP Rajdeep Rai, Lakhipur ki MLA Sri Kausik Rai, BJP Kasar District President Bimolendu Rai na chingba miyoi sing saruk yakani. National Highway Contractorate ki chingya lekai jiri taba lambi ki nakanda Thangal General ki mapung phaba mitam khilagani. Lakriba August ki tang 12 da mitam asi Lakhipur ki MLA Sri Kausik Rai na maikhum hangdok pigani haina chingya lekai apunba chakot marup Pulertol Kasar ki secretary Sawaijam Baladev na phongdorakli.
Panbayai Kangabam Santi Kumar gi luching makhada semkiba Thangal General Statue Installation Coordination Committee Lakhipur gi mihut kangbo ama haukiba April gi tang kuntra thangjenumita Lakhipur gi ikai khumnajari ba MLA Sri Kausik Rai gi sangai da chatuna National Highway kuntra taret ki Chingya lekai jiri taba lambi gi triangular junction gi nakanda Thangal General gi mitam khinbagi matangda tangdang bo wafam ama khangnana bagi damak MLA ga haktengnana unaduna wari sanaki Hiramasi gi matangda lakliba me gi tang mapanda Vishwakavi Rabindranath Thakur gi mitam khingadaba maphamga naknana Thangal General gi mitam khinbagi ayaba pirakre hairi mitam asi lakliba August ki tang 16 da Honorable MLA na maikhum hangdok pigani loinana statue asi sabada changadaba senfamsu ikai khumnajariba MLA na puthoklagani haibagi wafamsu thambiraki hairi khongchet aduda yumnam Nadia Chan Sawaijam Baladev Moirangthem Joy Kumar Maibam Manidhon Sunamani Singh Asangbam Korokopal Lukram Gitu Mutum Nandakumar Rajesh Singh Oina Monoranjan Lakhipur Municipal Board ki Ward Commissioner Laisungbam Robindro Amadi MDC ki Chairperson Mutum Rina Sarukyaki Haukiba April gi tang 19 dagi kunthra phauba numit humni chupna Kakarbita Nepal da chatharakiba Tarit Suba International Karate Championship 2022 Mayur Cup ki chahi 32 makha gi kanglupta Ngangom Arnabna gold medal laurakre Mahagasi Hauzik Eastern Valley Public School Maligao Guwahati gi class 7 gi mahiroini Ngangom Arnab Lakhipur Tolen Khundagi haukiba Ngangom Joy Kumar amasung Ngangom Ongbi Lolita gi machanupani North Central Zone Cultural Center Allahabad ki makhada Inunganbi Manipuri Dance Academy na sinduna tha ama chupna pangthokpa Gostelila ki workshop ngarang Dibong Mayai lekai da leiba Aribam Singlup Pantopta haunabi matungina luisinkhre Thoromasida Adhyaksha Jila Parishad Jiribam gi KH Janaki Devi Jiribam Higher Secondary School ki retired principal S Maniton Singh amadi Gostelila gi Rajdhari RK Kopal Sanana chief guest President Amadi Guest of Honor na Sarukyaki Chief Guest ki warol piraduna KH Janaki Devina haikibada Mangki gadauruba aikoi ki culture asi Inunganbi Manipuri Dance Academy na yokhatnaba honaba asi yamna phaba amani Inunganbi Manipuri Dance Academy na angang singbu takpi tambiduna honariba sing asi aikoina thagatpham thoki haiki Thoram loiselakpada Gostelila Sansenba Miyamangda khudol tamki Inunganbi Dance Academy na yamna wana honadana asigumba aikoigi matam mamada yamna aikoigi miyoiba aikoigi advance da leiba akoi miyoiba haiba kanusna jiba haitare akoisina honadana taroniba sigumba sujok akoigi mang tawba culture ama yokhatnaba honabada tha ama chukna honarakpa amadi yamna wana honarakpa asi kasena hairagadi yamna thagarigai Aroibada maroiba pau amukhanna Kasar Thangta Association asilangtuna chatharakiba mangasuba Kasar District Thangta Championship ki manamathum yenthokpagi thoram pangthokre Lakhipur Municipal Board ki mikhalda handakta mai paklakraba Mineral Kantidas pu chairman aduga Leisungbam Robindro bu vice chairman ona khankre National Highway Contractorate ki Chingya lekai jiri taba lambi gi nakanda Thangal General gi mapung phaba mitam ama khilagani Karate Championship ta Ngangom Arnabna gold medal laurakre amasung Inunganbi Manipuri Dance Academy na tha ama chupna pangthorakpa Gostelila gi workshop luisinkhre Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare